ꯃꯇꯝ ꯑꯃꯗ ꯅꯤꯡꯊꯤꯖꯔꯕ ꯃꯥꯆꯨ ꯄꯤꯆꯨꯗꯒꯤ ꯍꯧꯔꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯅꯤꯡꯊꯤꯖꯔꯕ ꯃꯐꯝꯁꯤꯡꯒꯤꯗꯃꯛꯇ ꯃꯃꯤꯡ ꯆꯠꯂꯝꯕ ꯇꯨꯔꯤꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯄꯥꯝꯅ ꯆꯠꯅꯔꯝꯕ ꯁꯥꯎꯠ ꯑꯃꯦꯔꯤꯀꯥꯟ ꯀꯟꯇ꯭ꯔꯤ ꯄꯦꯔꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯉꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯃ ꯂꯥꯛꯄꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯅꯤꯡꯊꯤꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯣꯛ ꯑꯄꯟ ꯅꯪꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯉꯁꯤ ꯑꯁꯤꯕ ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯊꯣꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯍꯧ ꯑꯁꯤ ꯃꯇꯝ ꯈꯔ ꯇꯞꯊꯔꯨꯔꯕꯗꯨ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯗꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯛꯂꯤ꯫ ꯉꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯔꯤꯚꯣꯂꯨꯁꯅꯔꯤ ꯃꯨꯚꯃꯦꯟ, ꯔꯤꯚꯣꯂꯨꯁꯅꯔꯤ ꯄ꯭ꯔꯣꯇꯦꯁ ꯑꯃꯒꯨꯝꯅ ꯅꯍꯥ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯔꯛꯇꯨꯅ ꯉꯁꯤ ꯖꯦꯟꯖꯤ ꯄ꯭ꯔꯣꯇꯦꯁ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯃ ꯄꯤꯗꯨꯅ ꯂꯥꯛꯂꯤꯕ ꯏꯍꯧ ꯑꯁꯤ ꯅꯦꯄꯥꯜꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ꯫ ꯏꯟꯗꯣꯅꯦꯁꯤꯌꯥꯗꯁꯨ ꯑꯗꯨꯃꯛ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯂꯩꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯥꯗꯥꯒꯥꯁꯀꯔꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯣꯛꯇꯣꯕꯔ ꯊꯥ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯄꯦꯔꯨ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯖꯦꯟꯖꯤ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯁꯤꯜꯂꯛꯄ ꯁ꯭ꯇꯦꯖ ꯑꯃꯗ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯔꯨꯒꯤ ꯑꯣꯏꯅ ꯅꯍꯥꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯖꯦꯟꯖꯤ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤ꯫ ꯉꯁꯤ ꯄꯦꯔꯨ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯂꯥꯛꯂꯤꯕ ꯖꯦꯟꯖꯤꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯅꯍꯥꯁꯤꯡꯅ ꯊꯣꯔꯛꯇꯨꯅ ꯂꯩꯔꯤꯕ ꯑꯔꯤꯕ ꯁꯨꯝ ꯆꯥꯔꯕ ꯀꯔꯞꯁꯟꯅ ꯍꯩꯍꯠꯂꯕ ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯍꯣꯡꯗꯣꯛꯄ ꯄꯥꯝꯕꯒꯤ ꯏꯍꯧ ꯑꯗꯨꯗ ꯆꯪꯁꯤꯟꯕ ꯑꯗꯨꯒ ꯌꯥꯝꯅ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯑꯗꯨꯃꯛ ꯑꯣꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄꯦꯔꯨ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯏꯍꯧ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨꯃꯟ ꯑꯁꯤ ꯍꯦꯟꯒꯠꯍꯟꯕ ꯑꯗꯨꯒ ꯄꯦꯟꯁꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯆꯥꯡ ꯑꯁꯤꯁꯨ ꯍꯦꯟꯒꯠꯍꯟꯗꯨꯅ ꯁꯤꯟꯃꯤꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯁꯥꯐꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯃꯈꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯏꯍꯧ ꯑꯁꯤ ꯍꯧꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯥ ꯁꯝꯊꯔꯛꯄ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯔꯞꯁꯟ ꯑꯃꯁꯨꯡ ꯀ꯭ꯔꯥꯏꯝ ꯔꯦꯠ ꯋꯥꯡꯕ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯅꯤꯡꯕꯗ ꯇꯧꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕꯒꯤ ꯑꯣꯏꯕ ꯏꯍꯧ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯄꯦꯔꯨꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯍꯧ ꯑꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯔꯤꯖꯟ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯄ꯭ꯔꯁꯤꯗꯦꯟ ꯗꯤꯅꯥ ꯕꯣꯂꯥꯔꯇꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯖꯣꯁ ꯖꯦꯔꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯏꯟꯇꯤꯔꯤꯝ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯍꯥꯞꯆꯤꯜꯂꯛꯈꯤꯕ ꯑꯁꯤ ꯅꯝꯐꯨ ꯇꯧꯗꯨꯅ ꯃꯤꯌꯥꯝꯒꯤ ꯔꯥꯏꯠ ꯃꯠꯄꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯀꯟꯕ ꯌꯥꯅꯤꯡꯗꯕꯒꯤ ꯑꯣꯏꯕ ꯈꯣꯜꯂꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯏꯟꯇꯤꯔꯤꯝ ꯄ꯭ꯔꯁꯤꯗꯦꯟ ꯖꯣꯁ ꯖꯦꯔꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯊꯛꯇ ꯐꯝ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯑꯃ ꯏꯍꯧ ꯑꯁꯤꯗ ꯎꯕ ꯐꯪꯂꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯎꯈꯤꯕ ꯖꯦꯟꯖꯤꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯇꯦꯁꯁꯤꯡ ꯑꯁꯤꯒ ꯌꯥꯝꯅ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯄꯦꯔꯨ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯂꯥꯛꯂꯤꯕ ꯅꯍꯥꯁꯤꯡꯒꯤ ꯑꯣꯏꯕ ꯏꯍꯧ ꯑꯁꯤꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯑꯣꯏꯕ ꯔꯣꯜ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤ꯫ ꯃꯗꯨꯗꯤ ꯏꯍꯧ ꯁꯪꯖꯤꯜꯂꯤꯕ ꯅꯍꯥꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯝꯕ ꯃꯐꯝꯗ ꯏꯍꯧ ꯇꯧꯒꯅꯤ, ꯀꯔꯝꯕ ꯃꯑꯣꯡꯗ ꯏꯍꯧ ꯑꯁꯤ ꯆꯠꯊꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯂꯥꯂꯣꯡ ꯑꯁꯤ ꯌꯥꯠꯄ ꯃꯇꯝꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯣꯏꯔꯤꯕ ꯇꯤꯛꯇꯣꯛ ꯑꯃꯁꯨꯡ ꯋꯥꯆꯞꯅꯆꯤꯡꯕ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯜ ꯑꯃ ꯂꯧꯔꯤ꯫ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯛꯂꯤꯕ ꯏꯍꯧ ꯑꯁꯤꯗ ꯈꯪꯒꯟ ꯀꯟꯈꯠꯂꯛꯄꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯃ ꯂꯥꯛꯂꯤꯕ ꯑꯁꯤ ꯆꯍꯤ 32 ꯁꯨꯔꯕ ꯍꯤꯞ ꯍꯣꯞ ꯁꯤꯡꯒꯔ ꯏꯗꯨꯋꯥꯔꯗꯣ ꯔꯣꯏꯁ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗ ꯁꯤꯈꯤꯕꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ CCTVꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯆꯥꯏꯊꯣꯔꯛꯄꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯕ ꯏꯍꯧꯒꯤ ꯐꯤꯚꯝ ꯑꯃꯗ ꯌꯧꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯠ ꯑꯣꯐ ꯏꯃꯥꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯇꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯀꯜꯂꯕ ꯔꯨꯜꯁ ꯑꯃꯁꯨꯡ ꯑꯦꯛꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯀꯟꯕ ꯐꯣꯔꯁꯁꯤꯡꯒ ꯂꯣꯏꯅꯅ ꯅꯍꯥꯁꯤꯡ ꯑꯁꯤ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯏꯍꯧꯔꯣꯏꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯍꯟꯕꯒꯤ ꯃꯃꯤ ꯂꯩꯇꯦ, ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯄ ꯉꯥꯛꯇ ꯑꯣꯏꯅ ꯑꯗꯨꯃꯛ ꯇꯧꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄꯦꯔꯨ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯏꯍꯧ ꯑꯁꯤꯗ ꯃꯤꯑꯣꯏ 100 ꯍꯦꯟꯅ ꯇꯝꯊꯤꯅ ꯁꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ 30 ꯑꯗꯨꯒ ꯃꯦꯗꯤꯌꯥ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯔꯤꯕ ꯖꯔꯅꯦꯂꯤꯁꯠ 10 ꯐꯥꯎꯕ ꯌꯥꯎꯔꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯐꯪꯕ ꯉꯝꯂꯤ꯫ ꯍꯧꯖꯤꯛ ꯏꯍꯧꯂꯣꯏꯁꯤꯡ ꯃꯥꯏꯀꯩꯗꯒꯤ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯄ꯭ꯔꯁꯤꯗꯦꯟ ꯑꯗꯨꯕꯨ ꯅꯤꯌꯣꯝ ꯆꯨꯝꯗꯅ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯖꯣꯁ ꯖꯦꯔꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯏꯟꯇꯤꯔꯤꯝ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ, ꯃꯍꯥꯛ ꯐꯝ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯏꯍꯧ ꯑꯃ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯐꯝ ꯊꯥꯗꯣꯛꯄ, ꯔꯤꯖꯥꯏꯟ ꯇꯧꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯖꯣꯁ ꯖꯦꯔꯤꯅ ꯐꯣꯡꯗꯣꯛꯂꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯃꯊꯧ ꯑꯁꯤ ꯄꯦꯔꯨ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯏꯪ ꯆꯤꯛꯄ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯑꯁꯤ ꯂꯩꯍꯟꯕ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯄꯦꯔꯨꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯍꯧ ꯑꯁꯤꯗ ꯏꯍꯧꯔꯣꯏ ꯑꯃ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯔꯣꯏꯁ ꯍꯥꯏꯔꯤꯕ ꯍꯤꯞ ꯍꯣꯞ ꯑꯥꯔꯇꯤꯁꯠ ꯑꯁꯤꯅ ꯂꯩꯈꯤꯗꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯚꯥꯏꯑꯣꯂꯦꯁꯟ ꯇꯧꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯊꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯂꯩꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄꯦꯔꯨꯗ ꯂꯩꯔꯤꯕ ꯖꯦꯟꯖꯤꯁꯤꯡꯒꯤ ꯑꯣꯏꯕ ꯃꯨꯞꯃꯦꯟ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯊꯝꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯏꯍꯥꯟ ꯍꯥꯟꯕꯗ ꯄ꯭ꯔꯁꯤꯗꯦꯟ ꯖꯦꯔꯤ ꯑꯁꯤ ꯐꯝ ꯊꯥꯗꯣꯛꯄ, ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤ ꯅꯧꯅ ꯁꯦꯝꯗꯣꯛꯇꯨꯅ ꯂꯝꯗꯝ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯐꯪꯐꯝ ꯊꯣꯛꯄ ꯔꯥꯏꯠ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ
ꯃꯊꯪꯗꯅ ꯄꯦꯔꯨ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯀꯔꯞꯁꯟ ꯊꯦꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯂꯣ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕ ꯄꯣꯏꯟꯠ ꯑꯣꯏꯅ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯂꯤꯕ ꯑꯁꯤꯕꯨ ꯆꯞ ꯆꯥꯅ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯅꯍꯥꯁꯤꯡꯒꯤ ꯑꯣꯏꯕ ꯖꯣꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃꯁꯨꯡ ꯅꯍꯥꯁꯤꯡꯒꯤ ꯑꯣꯏꯕ ꯏꯀꯣꯅꯣꯃꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤꯅ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟꯠ ꯑꯣꯏꯅ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯊꯪ ꯑꯁꯤꯅ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯑꯣꯟꯕ ꯑꯃꯈꯛꯇ ꯍꯧꯖꯤꯛ ꯁꯤꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯕꯁꯔ ꯑꯜ ꯑꯁꯗꯀꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯗꯨ ꯑꯣꯚꯔꯊ꯭ꯔꯣ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯜ ꯁꯔꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯁꯤꯔꯤꯌꯥ, ꯇꯨꯔꯀꯤ, ꯏꯔꯥꯛꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯂꯝ ꯀꯌꯥ ꯑꯃ ꯐꯛꯂꯕ ꯃꯇꯨꯡꯗ ꯇꯣꯉꯥꯟꯕ ꯅꯤꯡꯇꯝꯕ ꯀꯔꯗꯤꯁꯁꯤꯡꯒꯤ ꯑꯣꯏꯕ ꯀꯔꯗꯤꯁꯇꯥꯟ ꯍꯥꯏꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯇꯥꯜꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯁꯤꯔꯤꯌꯥꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡꯗ ꯌꯥꯎꯍꯜꯂꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯈꯛ ꯊꯣꯔꯛꯂꯤ꯫ ꯔꯤꯖꯟ ꯁ꯭ꯋꯥꯏꯁꯤꯒꯤ ꯑꯣꯏꯅ ꯀꯔꯗꯤꯁꯀꯤ ꯑꯣꯏꯕ ꯅꯤꯡꯇꯝꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯇꯥꯜꯂꯤꯕ ꯀꯔꯗꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯊꯣꯔꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯃꯗ ꯁꯗꯥꯝ ꯍꯨꯁꯦꯟꯅ ꯃꯄꯥꯡꯒꯜ ꯀꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯀꯔꯗꯤꯁ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯅꯤꯡꯇꯝꯕ ꯇꯥꯜꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯇꯛꯊꯣꯛꯂꯝꯕꯒꯤ ꯑꯣꯏꯕ ꯏꯁꯨꯁꯤꯡꯁꯨ ꯂꯩꯈ꯭ꯔꯦ꯫ ꯉꯁꯤꯃꯛꯁꯨ ꯁꯤꯔꯤꯌꯥꯒꯤ ꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯀꯔꯗꯤꯁ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯗꯤꯁ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯂꯧꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯇꯨꯔꯀꯤꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗꯁꯨ ꯃꯗꯨꯒꯤ ꯑꯣꯏꯕ ꯃꯥꯟꯅꯕ ꯏꯁꯨ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯅꯥꯀꯜ ꯈꯨꯗꯤꯡꯃꯛꯇꯒꯤ ꯇꯛꯊꯣꯛꯄ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯑꯣꯏꯕ ꯏꯁꯨ ꯑꯁꯤ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯁꯤꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯕꯁꯔ ꯑꯜ ꯑꯁꯗꯀꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯗꯨ ꯑꯣꯚꯔꯊ꯭ꯔꯣ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯋꯥꯔꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯁꯤꯗ ꯀꯔꯗꯤꯁ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯇꯨꯔꯀꯤꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯕꯐꯔ ꯖꯣꯟ ꯑꯃ ꯐꯥꯎꯕ ꯁꯦꯝꯗꯨꯅ ꯁꯤꯔꯤꯌꯥꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯇꯨꯔꯀꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯁꯤꯟꯗꯨꯅ ꯂꯩꯕꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯁꯤꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯑꯜ ꯁꯔꯥꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯔꯤꯌꯥꯗꯒꯤ ꯇꯦꯔꯤꯇꯔꯤ ꯂꯧꯗꯨꯅ ꯅꯤꯡꯇꯝꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯇꯥꯜꯂꯤꯕ ꯀꯔꯗꯤꯁ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯑꯁꯤꯁꯨ ꯁꯤꯔꯤꯌꯥꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯑꯁꯤꯗ ꯄꯨꯟꯁꯤꯟꯗꯨꯅ ꯌꯥꯎꯍꯜꯂꯒꯅꯤ, ꯏꯟꯇꯤꯒ꯭ꯔꯦꯠ ꯇꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯀꯔꯗꯤꯁ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯪꯁꯤꯜꯂꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯑꯣꯏꯕ ꯃꯪꯂꯥꯟ ꯑꯁꯤꯗ ꯁꯤꯔꯤꯌꯥꯒ ꯄꯨꯟꯁꯤꯟꯈꯤꯕ ꯇꯥꯔꯒꯗꯤ ꯁꯤꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒꯗ꯭ꯔꯥ, ꯁꯤꯔꯤꯌꯥꯒꯤ ꯑꯣꯏꯕ ꯌꯨꯅꯤꯇꯤ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ ꯑꯃꯗꯤ ꯍꯧꯖꯤꯛ ꯑꯗꯨꯃꯛ ꯊꯣꯔꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛ ꯁꯤꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒ ꯌꯥꯅꯗꯨꯅ ꯁꯤꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯀꯔꯗꯤꯁ ꯒ꯭ꯔꯨꯞ ꯑꯁꯤꯒ ꯄꯨꯟꯈꯤꯕ ꯇꯥꯔꯒꯅ ꯂꯦꯝꯍꯧꯔꯤꯕ ꯇꯨꯔꯀꯤ ꯑꯃꯁꯨꯡ ꯏꯔꯥꯛꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯍꯧ ꯑꯁꯤꯅ ꯀꯔꯝꯕ ꯃꯥꯌꯣꯟꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯣ, ꯑꯗꯨꯒ ꯂꯥꯟꯐꯝ ꯑꯁꯤꯗ ꯁꯤꯔꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯔꯛꯀꯗꯧꯔꯤꯕ ꯔꯣꯜ ꯑꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯛ ꯍꯪꯅꯔꯤ꯫ ꯍꯧꯖꯤꯛ ꯁꯤꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯕꯁꯔ ꯑꯜ ꯑꯁꯗꯀꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯗꯨ ꯑꯣꯚꯔꯊ꯭ꯔꯣ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯜ ꯁꯔꯥꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ USAꯒꯁꯨ ꯑꯗꯨꯃꯛ ꯑꯐꯕ ꯃꯔꯤ ꯑꯃ ꯊꯝꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯔꯁꯤꯌꯥꯗ ꯆꯠꯇꯨꯅ ꯔꯁꯤꯌꯟ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯎꯅꯔꯨꯕ ꯃꯇꯨꯡꯗ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯁꯤꯔꯤꯌꯥꯗ ꯑꯗꯨꯃꯛ ꯑꯣꯄꯔꯦꯠ ꯇꯧꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯅꯗꯨꯅ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯨꯔꯕ ꯃꯇꯨꯡꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯗꯤꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯁꯤꯔꯤꯌꯟ ꯂꯥꯟꯃꯤꯒ ꯄꯨꯟꯁꯤꯜꯂꯛꯀꯗꯧꯔꯤꯕ ꯑꯁꯤꯗ ꯀꯔꯝꯕ ꯑꯅꯧꯕ ꯂꯥꯜꯂꯣꯡꯁꯤꯡ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯌꯦꯡꯕ ꯇꯥꯔꯤ꯫